Kmpuc gi tongan ba mafam singda drug Lalonbada Chenabani Haiba Meeoi ani Kmpuc Maitai Pangal United Club Kmpuc na Phagatkhre Kmpuc na Phagatkhre ba Meeoi ani adu Kmpuc Oang Laikai Litan Thong Manaktagi MD Wahid Chahini Fugut Taret Apokpa Laikidraba Jalil amasung MD Wahid ki Loinabi Mamtaz Aribam ni Haiba Meeoi ani asi ngarang Kmpuc gi Kangbu amana numidang pung nipan makailom taba duwaida Phagakhre hairi Hiramasiga Mari Lainana Kmpuc gi Working President Abdul Rajakna Kmpuc gi akoibada drug muthatnaba Kmpuc na kanna hotnari Kmpuc na hotnari basida miyamna mateng pangbiu Kmpuc na Kmpuc gi mafam singda drug faba lakpa matamda miyamna irang sagat pigano Kmpuc gi akoibada drug Lalonbada yaubani hai na Meeoi taragamathoi notice thaduna makhatana tawdanaba khangankiba laikre notice thabaduna thawoidana Hauzik Fauba drug yonduna Lairiba Singh Thengnaba Mafamda Poliska Loinana Kmpuc na Fagat Lagani Hairi. Ngasi phariba Meeoi Wahid kidi Kmpuc na khannaraga kari tawsige haibado khannaraga madu tawrani thoidoi ndopa hojik akoi tawjariba drive si makha chathajagani masida akoi gi lairiba Kmpuc su lairiba Impal East ki police na fajana mateng pangbi makha ta na anirak su na tawrakpa Meeoi singdi akoi tha taruk laikai ga sokna samnadaba tanthokpa haiba warep ama laikai gi mahalagi committee club masjid committee mi pumam kabristan committee pulap pullaga makoibu tha taruk laikai dagi sokna samnadaba haibagi warep amati akoi Kmpuc na lepsari